ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ. ꯑꯩꯒꯤ ꯃꯤꯡꯁꯤ ꯄꯥꯔꯤ ꯀꯧꯖꯩ. ꯑꯩꯒꯤ ꯌꯨꯝꯅ ꯃꯣꯏꯔꯥꯡꯗꯒꯤꯅꯤ. ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 7ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ. ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 4 ꯁꯨꯖꯩ. ꯃꯇꯝꯗꯨ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯇꯝꯅꯤ. ꯑꯩꯈꯣꯏꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯀꯤꯡ ꯆꯠꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ. ꯕꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯥ, ꯑꯩꯒꯤꯅ ꯏꯅꯥꯎꯄꯥ, ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯋꯥꯀꯤꯡ ꯍꯦꯛ ꯍꯧꯅꯔꯒ ꯆꯠꯂꯝꯃꯤ. ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏ ꯑꯍꯟ ꯑꯃ ꯑꯅꯤ ꯌꯥꯎꯔꯒ ꯆꯠꯃꯤꯟꯅꯔꯝꯃꯤ. ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯇꯟꯒ ꯆꯥꯔꯒ ꯍꯜꯂꯛꯄꯁꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯃꯤꯠꯀꯤ ꯊꯤꯔꯛꯏ. ꯊꯥꯏꯅ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯂꯛꯄꯁꯤꯗ ꯅꯨꯡꯖ꯭ꯔꯦꯡ ꯁꯥꯏꯕ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯍꯦꯛ ꯊꯣꯛꯏ ꯍꯥꯏꯗꯅꯁꯨ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ. ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯈꯤꯔꯝꯗꯦ. ꯏꯃꯥꯅ ꯅꯨꯡꯗꯥꯡꯗ ꯄꯥꯈꯣꯟ ꯁꯤꯔꯛꯄꯗꯁꯨ ꯑꯩꯗꯤ ꯀꯤꯗꯅ ꯍꯦꯛꯇ ꯌꯥꯈꯤꯔꯝꯗꯦ. ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯤꯔꯗꯤ ꯅꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯐꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯅ ꯅꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯅꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ?" ꯑꯩꯁꯨ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯞꯅ ꯈꯨꯝꯂꯝꯃꯤ, "ꯏꯃꯥ, ꯅꯪ ꯂꯩꯕꯔꯣꯝꯁꯤꯗ ꯇꯨꯡ ꯑꯣꯟꯁꯤꯜꯂꯗꯤ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯇꯝꯅꯔꯛꯑꯣꯏ ꯈꯪꯕꯒꯤꯅꯤ. ꯃꯤ ꯂꯩꯇꯕꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯁꯤꯅ ꯇꯝꯅꯔꯛꯄꯗꯨ ꯎꯔꯦꯗꯅ. ꯎꯔꯕꯅꯤꯅ ꯑꯩꯁꯨ ꯂꯣꯠꯂꯨꯔꯅꯤ ꯐꯃꯨꯡꯗ, ꯑꯗꯨꯒꯤꯅꯤ" ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯦ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯟꯅ ꯅꯣꯛꯂꯝꯃꯤ. ꯕꯕꯥꯁꯨ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕꯅꯤ. ꯅꯨꯡꯗꯥꯡ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯕꯕꯥꯁꯦ ꯍꯜꯂꯛꯑꯝꯃꯤ. ꯏꯃꯥꯅꯁꯨ ꯕꯕꯥ ꯍꯜꯂꯛꯄ ꯎꯕꯗ ꯇꯞꯅ ꯍꯪꯉꯝꯃꯤ, "ꯀꯩꯅꯣ ꯅꯨꯄꯥ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅ, ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯃꯒ ꯂꯥꯛꯏꯔꯣ?" ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯕꯥꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯑꯝꯃꯤ, "ꯀꯩꯅꯣꯅꯦ ꯅꯨꯄꯤ, ꯑꯩꯕꯨ ꯗꯨꯀꯥꯟꯗꯒꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ?" ꯏꯃꯥꯅꯁꯨ "ꯅꯠꯇꯦꯗ, ꯊꯦꯡꯕꯗꯨꯗ ꯑꯇꯣꯞꯄ ꯊꯕꯛ ꯍꯥꯏꯗꯣꯛꯎꯕ꯭ꯔꯥ ꯍꯪꯖꯕꯅꯤ." ꯕꯕꯥꯅꯁꯨ "ꯑꯣ, ꯉꯁꯤꯗꯤ ꯗꯨꯀꯥꯟ ꯃꯤ ꯈꯔ ꯆꯤꯜꯂꯦ, ꯑꯗꯨꯒꯤ ꯊꯣꯡ ꯂꯣꯟꯕꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯩꯁꯨ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯦ, ꯊꯦꯡꯉꯦ. ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯆꯠꯇꯣꯏꯅꯤ. ꯑꯗꯨꯅ ꯉꯟꯇꯥ ꯇꯨꯝꯗ꯭ꯔꯗꯤ ꯍꯧꯒꯠꯄ ꯉꯝꯂꯣꯏ." ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯕꯨꯡꯉꯣ, ꯋꯥꯀꯤꯡ ꯆꯠꯄꯗꯨ ꯉꯟꯃꯜꯂꯤꯀꯣ, ꯅꯣꯡꯉꯥꯜꯂꯒ ꯆꯠꯂꯁꯨ ꯌꯥꯕꯅꯤ. ꯂꯥꯏ ꯑꯣꯛꯅꯕ ꯇꯧꯔꯗꯤ ꯅꯣꯏ ꯁꯤꯖꯅꯤꯀꯣ, ꯉꯟꯇꯥ ꯆꯠꯀꯅꯨ." ꯑꯩꯁꯨ ꯕꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯕꯕꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯟꯅ ꯆꯠꯄꯁꯦ ꯂꯥꯏ ꯊꯣꯛꯄ꯭ꯔꯣ?" ꯕꯕꯥꯅꯁꯨ "ꯉꯟꯅ ꯆꯠꯂꯕꯗꯤ ꯊꯦꯡꯅꯗꯣꯏꯅꯦ. ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯂꯩꯔꯤꯕꯅꯤ. ꯏꯁꯣꯔ ꯑꯐꯕ ꯑꯣꯛꯅꯔꯕꯗꯤ ꯈꯔ ꯐꯩ, ꯐꯠꯇꯕ ꯑꯣꯛꯅꯔꯕꯗꯤ ꯅꯣꯏ ꯈꯨꯗꯣꯡ ꯊꯤꯒꯅꯤꯀꯣ." ꯑꯩꯁꯨ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯕꯕꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯁꯦ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ. ꯑꯗꯨꯒꯤꯁꯨ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯒꯤ ꯂꯥꯏꯐꯝ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ." ꯍꯥꯏꯔꯝꯃꯤ. ꯁꯨꯝꯅ ꯑꯩꯅ ꯑꯃꯨꯛ ꯗꯗꯥꯒ ꯏꯆꯦꯒ ꯀꯧꯔꯗꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯈꯤꯔꯝꯃꯤ. ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ. ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ. ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯁꯤꯗ ꯗꯗꯥꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯏ. ꯍꯧꯗꯣꯔꯛꯏꯕ ꯇꯥꯔꯗꯨꯅ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯍꯪꯂꯝꯃꯤ, "ꯀꯩꯅꯣ ꯗꯗꯥ, ꯑꯩꯕꯨ ꯍꯧꯗꯣꯔꯛꯏꯁꯤꯕꯣ? ꯑꯍꯤꯡꯁꯤꯗ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤꯌꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯗꯗꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯇꯣꯝꯕ, ꯅꯪ ꯋꯥꯀꯤꯡ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯅꯣꯏ ꯗꯥ ꯔꯥꯖ ꯐꯣꯟ ꯇꯧꯔꯛꯏ, ꯍꯧꯒꯠꯂꯣ." "ꯅꯪ ꯆꯠꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯒꯠꯂꯛꯀꯦꯀꯣ." ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯋꯥꯀꯤꯡꯗꯤ ꯆꯠꯅꯤꯡꯕꯅꯤꯅ ꯗꯗꯥꯗ ꯊꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯗꯗꯥ ꯉꯥꯏꯈꯣ, ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯧꯒꯠꯂꯒ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯑꯝꯃꯤ. ꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯍꯧꯅꯔꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯋꯥꯀꯤꯡ ꯑꯗꯨꯝ ꯆꯠꯂꯝꯃꯤ. ꯑꯩꯈꯣꯏꯅ ꯋꯥꯀꯤꯡ ꯆꯠꯄꯁꯤ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯍꯦꯛ ꯆꯠꯄꯅꯤ. ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯗꯥꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗꯤ ꯕꯕꯥꯁꯦ ꯍꯜꯂꯛꯄ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ. ꯑꯍꯤꯡꯗꯨꯗ ꯕꯕꯥꯅ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯇꯨꯅ ꯏꯃꯥꯕꯨ ꯀꯧꯔꯛꯑꯝꯃꯤ. ꯑꯩꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯏꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯤꯗꯨꯕꯣ?" ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯕꯕꯥꯅꯁꯨ ꯊꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯅꯨꯄꯤ, ꯅꯪꯕꯨ ꯃꯩ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯅꯦ, ꯑꯩ ꯃꯩ ꯑꯣꯛꯊꯣꯛꯀꯦ." ꯏꯃꯥꯁꯨ ꯊꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯃꯩ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯒ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯃꯩꯅ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ. ꯏꯃꯨꯡꯗ ꯆꯪꯂꯛꯑꯀꯥꯟꯗ ꯕꯕꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯑꯃ ꯊꯦꯡꯅꯔꯨꯔꯦ." ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯑꯩꯁꯨ ꯀꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯏꯃꯥꯅꯁꯨ "ꯀꯔꯤ ꯊꯦꯡꯅꯔꯛꯏꯅꯣ ꯅꯨꯄꯥ ꯅꯪꯕꯨ?" ꯕꯕꯥꯅꯁꯨ
Ngasidi imannabaga thabak ama chatlubani. Imannabadu chatkraba matungda aisu yumda halakpasida pungang lairibase sida lapna mai chakpase aina ubani. Aisu mina mai thariboy ningdana kaisu khandana adum lakpani. Manang naksalakandadi maibu noiduna leirammi. Adagi aisu kidana kanna chelakpani. Aina ngaklibadi aina cheli khuding maibundusu tanarakpagum tawrai. Aduga ibudau thangjing mapase aina lanthorakpaga aina handuna yenglubadadi leiramkhidre. Ngasidi ibudau thangjingna aibu kanbirabani. Babagi wadu taraga imasu tapna hairami. Aina haidro ama mathingda halakanu khara ngana halau haidana. Imana adumna hairubada babasu tapna mu hairai. Ainupi aina chalibisi thabaknine nate aibu thabak amata chaluranu hairiro. Wari ngak sanaraga babase aingonda tapna hairagami. Adombutu muro thenge nangsu hawgalaga wari tarira hangai. Aisu hoi baba wari tarini hairami. Si haramduna aisu amu aika changaktuna tumba themlammi. Matam khara haukhre nongmai khoichi cinema hall da film yenguse haidana ise ga dadaga ikhoi khai tawraga chatlammi. Film du sunganna kaptabadagi thengna yenglammi. Aduna ikhoina halakpadadi pung 12 tagadawre. Pung thengjalakpaduda halakpagi lambi sida aina dadada hairammi. Dada pungse 12 tagadawre ima babana horen phurani. Aina adumna hairubada dadasu noktuna mu hairai. Puru hei kadawagi phudoino aina ngasai film yengba chatni haidana hairamabani. Ise nasu dadada mu hairakami. Nawai khoina halagi se pungse yamna thenge. Lambi de kai thengnaradi aidi kanna senkidoini. Dadasu che yewaduda tinbagidi aina hana senkidoini. Laihaudusu noi ani khaktani aidi kibu kiradi hekta senkhradabani. Se haina duna kine la ingai sida yum yoramdai thongana ma ani walingai sida. Manglairibadugi mamangsida mi dawna tawba ama leplibadu urami. Aisu adu ubada dadaga isegada hairammi. Dada kaino ada leirisibo aidi yamna kire. Aina adumna hairubada dadaga isega sumunna yengduna hairai. Kaino asida leiribasibo manglairibasigi mamangdanine. Aikhoisu ngakte leptuna yengduna leirammi. Mapase lanthokpa kiduna adum leiringaida dadana amu hairai. Iche sumaina sum leiradi yararoi chenbra kaino tawraga yum yongnabu chenkrase. Yum yogdubasu khajikta ngaire hairai. Iche gaiga chatminariba misingdusu chehlase haiduna yum yongnaba kanna haunaraga chelai. Yum yoraga thongdu kanna thinduna imabu kaurammi. Imaga babaga su tholaktuna hanglakami hai kaidawre adu kanna kaurai idubo. Ina sukina imagi manakta sangsinduna ima mamangna kainom lephawi adu ubudagi kidana kanna chelakibani. Aina adumna hairubada babasu sauna hairai. Aina noibu ama mathingda chatkinu haidro. Layok tinokpa yauradi noibu kamdawdoino. Haujiktadi kirabanina chelakibani ha. Babana sairakabaduda aikhoisu kiduna tumin leirammi. Imanasu babada onsinduna hairammi. Nupa nangbu amuta ngaikho angangsingse loina pakhatlani. Haiduna imana imung sangkhraga mai ama puraga thoklakami. Aduga aikhoigi isa pumba maiduna loina oktokpirammi. Sigi matung ima babaga wari khara sanaraga phamung jangduna adum tumlammi. Anganga oibaga aikhoisu koiba langba yamna pamba matam oirammi. Namit kharadi aikhoisu walking chatpa leplammi. School phajana chattuna exam matam dumadi walking chatpa toe. Khara leiraga ichega dadaga na ingonda hairai. Atomba ngasi exam loirabanina hayengdagi walking chatpa haurasi. Aisu hoi yaye dada aisu chatninge final exam su loire. Aduna walking chatpa amu haurasi. Sumna hainaduna aikhoisu tumba themduna tumlammi. Nonga dringaida aisi dadana haudorai. Aisu hawganingda hawgattuna chinya sengdokami. Aikhoina adumna chatnaba sem sabaduda imana hawgalaktuna hairakami. Hai kaino noibu karai chaturibano ahingsida langisibu hangai. Aisu ima walking chatluge tawbani exam su loirabanina walking amu chatpa haurage. Aina adumna hairubada imasi pakhana tapna hairai. Ado hojikti yamna ngali haiba pung 2 makhai tabada ngairine noibo. Hojiktagi chatladi laiten oknadana siba tare haibanine. Imana adumna nganglakpada ichena amu hairammi. Kaino ima hojikse migi mi ngakta ngairamadabani. Noina yahau thengbagi mapan thoktabagi khangdabani. Ichena adumna hairubada imasu sauna hairai. Noina ngangnabaga amata yaroidabani. Tawro noina thokpa. Hayengne phatanungda thokladi aidi khangde haisini. Ima changkhrabada aikhoisi thoklakami.
ꯊꯣꯡꯒꯥꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯏꯆꯤꯛ ꯆꯤꯛꯏ꯫ ꯗꯥꯔꯥꯁ ꯍꯣꯏꯗ ꯆꯪꯗꯨꯅ ꯀꯧꯔꯨꯕꯗꯁꯨ ꯗꯥꯔꯥꯁꯇꯤ ꯃꯁꯥ ꯉꯝꯗꯦ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯕꯗꯒꯤꯗꯤ ꯗꯗꯥꯒ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯋꯥꯛꯀꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯗꯕ ꯑꯗꯨꯗ ꯏꯆꯦꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯥꯜꯂꯦ, ꯃꯤ ꯑꯃꯠꯇ ꯂꯥꯛꯄ ꯎꯗꯦ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯏꯆꯦꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯇꯟꯕ ꯉꯥꯛꯇꯅꯤꯅ ꯀꯅꯥꯝ ꯆꯠꯇꯕ ꯑꯗꯨꯒꯤꯅꯤ, ꯑꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯗꯕꯅꯤ"꯫ ꯑꯩꯁꯨ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯋꯥꯛꯀꯤꯡ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯆꯠꯂꯛꯄꯅ ꯁꯦꯟꯗ꯭ꯔꯥ ꯃꯆꯤꯟ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯈꯤꯔꯝꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯑꯗꯨꯝ ꯂꯥꯛꯑꯝꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ꯫ ꯇꯟꯖꯥꯗꯨꯗ ꯏꯄꯨ ꯑꯃ ꯃꯥꯡꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯂꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯆꯦꯒ ꯗꯗꯥꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯑꯥꯗ ꯏꯄꯨ ꯑꯃꯗꯤ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯒ ꯂꯩꯔꯦ, ꯏꯄꯨꯒ ꯑꯗꯨꯝ ꯆꯤꯡ ꯇꯥꯟꯅ ꯆꯠꯈ꯭ꯔꯁꯦ ꯂꯥꯛꯑꯣ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯏꯄꯨꯗꯨꯅꯁꯨ ꯇꯞꯅ ꯑꯩꯈꯣই ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯪꯉꯛꯑꯝꯃꯤ, "ꯏꯁꯨꯁꯥ, ꯅꯣꯏꯕꯨ ꯋꯥꯛꯀꯤꯡ ꯂꯥꯛꯏꯕ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ "ꯍꯣꯏ ꯏꯄꯨ, ꯋꯥꯛꯀꯤꯡ ꯂꯥꯛꯄꯅꯦ, ꯉꯜꯂꯤꯕꯒꯤꯔ ꯈꯪꯗꯦ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯗꯦ, ꯏꯄꯨꯒ ꯑꯩꯈꯣꯏꯒ ꯈꯛꯇꯅꯤ ꯆꯠꯂꯤꯕꯁꯦ" ꯍꯥꯏꯔꯨꯕꯗ ꯏꯄꯨꯗꯨꯁꯨ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯏꯁꯨꯁꯥ, ꯅꯣꯏꯅ ꯆꯠꯂꯤꯕ ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯟꯃꯜꯂꯤ, ꯍꯌꯦꯡꯈꯩꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯗꯨꯝ ꯆꯠꯂꯨꯀꯣ, ꯅꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯗꯤ ꯑꯍꯤꯡꯅꯤ, ꯂꯥꯏ ꯇꯤꯟ ꯊꯣꯛꯄ ꯃꯇꯝꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒ ꯑꯣꯏꯕꯒ ꯏꯄꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯨꯁꯨ ꯆꯠꯂꯤꯁꯤꯗꯤ, ꯂꯥꯛꯑꯣ ꯏꯄꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯄꯨꯗꯨꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯍꯣꯏ, ꯏꯄꯨꯗꯤ ꯃꯅꯤꯡꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯀꯦ, ꯅꯈꯣꯏ ꯃꯥꯡꯗ ꯆꯠꯂꯣ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ "ꯍꯣꯏ ꯏꯄꯨ" ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯀꯥꯈꯠꯇꯨꯅ ꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯈꯔ ꯆꯠꯂꯒ ꯏꯄꯨꯗꯨ ꯂꯥꯛꯏꯕ꯭ꯔꯥ ꯌꯦꯡꯒꯦꯗꯅ ꯌꯦꯡꯂꯨꯕꯗ ꯏꯄꯨꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯏꯆꯦꯒ ꯗꯗꯥꯒꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯏꯄꯨꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦ, ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ"꯫ ꯏꯆꯦꯒ ꯗꯗꯥꯒꯁꯨ ꯃꯅꯤꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨꯕꯣ"꯫ ꯏꯆꯦꯁꯦ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯀꯤ ꯏꯄꯨꯗꯨ ꯐꯤꯉꯧ ꯁꯦꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯗꯥꯏ"꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯗꯥꯒ ꯑꯩꯒꯁꯨ ꯉꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯣꯏꯅꯦ ꯏꯆꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯐꯤꯉꯧ ꯁꯦꯠꯈꯤꯒꯨꯝ ꯇꯧꯕꯅꯤ". ꯁꯤꯗ ꯂꯩꯔꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯊꯣꯛꯂꯛꯄ ꯑꯣꯏꯒꯅꯤ꯫ ꯏꯆꯦꯒꯤ ꯋꯥꯗꯨꯗ ꯗꯗꯥꯒ ꯑꯩꯒꯁꯨ ꯀꯤꯗꯨꯅ ꯏꯆꯦꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯗ꯭ꯔꯥ, ꯑꯩꯗꯤ ꯆꯠꯄ ꯌꯥꯝꯅ ꯀꯤꯔꯦ". ꯏꯆꯦꯅꯁꯨ ꯊꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯥꯏꯈꯣ, ꯌꯨꯝꯗ ꯍꯟꯕꯗꯤ ꯀꯤꯔꯦ, ꯑꯗꯨꯅ ꯃꯤꯁꯨ ꯂꯥꯛꯄ ꯍꯧꯔꯦ, ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯑꯣꯏꯅ ꯆꯠꯂꯁꯦ". ꯆꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯁꯤꯗ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨ ꯎꯕꯗꯒꯤ ꯀꯤꯔꯗꯨꯅ ꯏꯆꯦꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯀꯩꯅꯣ, ꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ, ꯃꯨꯁꯤꯟ ꯃꯨꯕꯗꯧꯅꯁꯨ ꯇꯧꯏ". ꯑꯩꯈꯣꯏꯁꯨ ꯉꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯤꯗꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯄꯁꯨ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯗꯗꯥꯁꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥ ꯊꯛꯂꯒ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯀꯤꯕ ꯊꯦꯡꯅꯕꯗꯒꯤ ꯀꯤꯗꯅ ꯋꯥꯛꯀꯤꯡꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯗꯗꯥꯁꯤ ꯃꯁꯥꯗ ꯐꯨꯔꯤ ꯑꯆꯧ ꯑꯆꯧꯕ ꯊꯣꯛꯇꯨꯅ ꯅꯥꯏ ꯆꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯗꯗꯥꯒꯤ ꯃꯁꯥꯗꯨ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯗ ꯍꯪꯉꯛꯑꯝꯃꯤ, "ꯅꯣꯏ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯏ, ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯂꯦꯞꯄꯤꯁꯦ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ".ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯒ ꯇꯥꯟꯅꯔꯒ ꯏꯃꯥꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯆꯠꯈꯤꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯗꯗꯥꯒꯤ ꯃꯁꯥꯁꯦ ꯄꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯉꯥꯡꯁꯦ ꯂꯥꯏ ꯑꯣꯛꯅꯔꯨꯔꯦ, ꯑꯗꯨꯅꯅꯤ, ꯏꯁꯣꯔꯅ ꯁꯦꯟꯅꯕꯤꯕꯅꯤ. ꯃꯣꯏꯅ ꯁꯨꯝ ꯆꯠꯂꯨꯕꯗꯨꯅ ꯂꯥꯏꯖꯥꯎ ꯑꯣꯛꯅꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯁꯥꯗ ꯅꯥꯏ ꯆꯥꯔꯒ ꯐꯨꯔꯤ ꯑꯆꯧ ꯑꯆꯧꯕ ꯊꯣꯛꯂꯤꯕꯁꯦ". ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯁꯣꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯁꯥꯗ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯁꯤꯒꯤ ꯃꯅꯥꯁꯤꯅ ꯅꯨꯃꯤꯠ 7ꯅꯤ ꯃꯁꯥꯗ ꯅꯥꯟꯊꯕꯤꯌꯨ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯐꯨꯔꯤꯁꯤ ꯁꯣꯏꯗꯅ ꯐꯈꯤꯅꯤ. ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯑꯃ ꯃꯊꯦꯡꯗ ꯄꯪꯆꯠ ꯆꯠꯍꯟꯒꯅꯨ, ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕꯅꯤ", ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯉꯥꯛ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯗꯗꯥꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯛꯀꯤꯡ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯃꯤ ꯇꯤꯟꯕ ꯃꯇꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫
ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫